ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6ꯗ ꯍꯣꯖꯥ ꯌꯧꯔꯝꯃꯤ꯫ ꯍꯣꯇꯦꯜ ꯑꯃꯗ ꯔꯨꯝ 2 ꯂꯧꯔꯒ ꯗꯦꯕꯔꯥꯖꯅ ꯔꯨꯝ ꯑꯃꯗ, ꯂꯥꯡꯂꯦꯟꯅ ꯔꯨꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯨꯒꯤ ꯆꯥꯕ ꯊꯛꯄ ꯍꯣꯇꯦꯜꯗꯨꯗꯒꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯖꯦꯝꯁ, ꯂꯥꯡꯂꯦꯟ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯛꯂꯤ꯫ ꯗꯗꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯪ ꯗꯗꯥ ꯄꯨꯡꯉꯥꯏꯔꯝꯗꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯄꯄꯥꯒꯤ ꯁꯅꯥ ꯊꯣꯛꯑꯦ, ꯄꯄꯥ ꯅꯪꯕꯨ ꯎꯅꯤꯡꯉꯦ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯎꯔꯛꯇꯕ ꯊꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ꯫ ꯄꯄꯥꯅ ꯅꯃꯥ ꯅꯆꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯌꯦ꯫ ꯊꯣꯏꯕ, ꯅꯪꯕꯨ ꯆꯥꯛꯁꯤ ꯈꯔꯗꯤ ꯆꯥꯅꯕ ꯇꯧꯁꯤꯗ꯫ ꯁꯈꯤ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ꯫ ꯅꯦꯅꯦ, ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥꯗꯣ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ ꯅꯪꯒꯤ ꯅꯃꯥꯁꯦ, ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯂꯛꯈꯤꯒꯅꯤ꯫ ꯁꯤꯔꯦ ꯍꯥꯏꯅ ꯇꯥꯔꯒ ꯂꯩꯔꯝꯂꯁꯨ ꯀꯥꯜꯂꯒ ꯂꯥꯛꯂꯗꯕꯅꯦ꯫ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯗ ꯑꯣꯟꯁꯤꯟꯒꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯝꯆꯠ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯇꯧꯍꯩꯗꯦ꯫ ꯑꯁꯦ ꯐꯠꯇꯕ ꯃꯈꯣꯏꯒꯅꯦ ꯃꯥꯟꯅꯒꯦ ꯍꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯟꯒꯅꯨ꯫ ꯂꯥꯟꯗꯕꯒꯤ ꯏꯁꯣꯔ ꯂꯩ ꯍꯥꯏꯕ ꯀꯥꯎꯒꯅꯨꯀꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯙꯥꯒꯤ ꯌꯨꯝ ꯍꯪꯗꯅ ꯗꯦꯕꯔꯥꯖꯀ ꯂꯥꯡꯂꯦꯟꯒ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯏ꯫ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯂꯦꯞꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤ ꯀꯧꯒꯦ ꯇꯧꯔꯤꯉꯩ ꯃꯧ ꯅꯍꯥ ꯑꯃ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯂꯤ꯫ ꯁꯨꯃꯥꯡꯗ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯗꯦꯕꯔꯥꯖ ꯂꯦꯞꯄꯗꯨ ꯎꯕꯗ ꯔꯥꯅꯤꯅ, ꯀꯅꯥ? ꯏꯗꯣꯝꯆꯥ, ꯑꯩ ꯂꯥꯡꯂꯦꯟꯅꯦ, ꯊꯥꯏꯅ ꯂꯥꯛꯂꯝꯕꯗꯣ꯫ ꯑꯍꯩꯃꯥ, ꯂꯥꯡꯂꯦꯟ, ꯑꯩꯗꯤ ꯅꯪ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦꯗꯅ꯫ ꯁꯤꯗ ꯀꯣꯏꯔꯛꯏꯔꯣ ꯅꯣꯏꯕꯣ? ꯏꯅꯦ ꯁꯤꯗ ꯆꯠꯈꯤ ꯍꯥꯏꯌꯦ, ꯎꯅꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯀꯥꯗꯤ ꯆꯠꯈꯤꯕ ꯀꯨꯏꯔꯦꯅꯦ, ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯈꯤꯕꯅꯦ꯫ ꯏꯗꯣꯝꯆꯥ, ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯏꯆꯥꯅꯦ꯫ ꯑꯉꯥꯡꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡꯗꯨ ꯀꯔꯝꯅ? ꯂꯥꯡꯂꯦꯟ ꯀꯞꯅ ꯀꯞꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯛꯏ꯫ ꯀꯞꯀꯅꯨꯁꯦ ꯂꯥꯡꯂꯦꯟ, ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨꯁꯦ꯫ ꯏꯅꯝꯃꯗꯅꯦ ꯐꯣꯟ ꯇꯧꯒꯦ, ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯇꯞꯅ ꯐꯝꯈꯣ꯫ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ꯫ ꯗꯦꯕꯔꯥꯖꯀ ꯂꯥꯡꯂꯦꯟꯒ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯄꯥꯟꯗꯒꯤ ꯄꯤꯛꯇꯛꯅ ꯎꯕ ꯌꯨꯝꯗꯨ ꯃꯅꯨꯡꯗꯗꯤ ꯏꯆꯥꯎ ꯆꯥꯎꯔꯝꯃꯤ꯫ ꯃꯌꯥꯏ ꯀꯥꯗꯨꯗ ꯂꯥꯡꯂꯦꯟ ꯃꯊꯥ ꯁꯥꯅ ꯐꯝꯂꯤ꯫ ꯗꯦꯕꯔꯥꯖꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯔꯥꯅꯤꯅ ꯐꯣꯟ ꯇꯧꯕꯗꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯃꯤ꯫ ꯐꯣꯟꯁꯨ ꯑꯣꯐ ꯂꯩꯅꯦ꯫ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯦ? ꯍꯧꯖꯤꯛꯀꯤ ꯏꯅꯦꯗꯨꯅ ꯂꯩꯔꯤꯕ ꯍꯣꯝꯗꯨꯗ ꯆꯠꯄꯗꯤ? ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏ ꯇꯧꯔꯣꯅꯦ꯫ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯩ ꯄꯤꯔꯒꯦ꯫ ꯑꯩꯈꯣꯏ ꯁꯤꯗꯩ ꯆꯠꯄꯗꯤ ꯀꯨꯏꯁꯨ ꯀꯨꯏꯔꯣꯏ꯫ ꯑꯁꯨꯝꯅ ꯔꯥꯅꯤꯅ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯕ ꯃꯇꯨꯡ ꯒꯧꯍꯥꯇꯤ ꯇꯥꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯗꯦꯕꯔꯥꯖ ꯃꯦꯙꯥꯅ ꯂꯩꯔꯤꯕ ꯍꯣꯝꯗꯨ ꯍꯪꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯔꯕ ꯑꯅꯥꯊ ꯑꯥꯁ꯭ꯔꯝꯅꯤ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯎꯅ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤ꯫ ꯗꯦꯕꯔꯥꯖꯅ ꯉꯥꯡꯅꯔꯒ ꯑꯥꯁ꯭ꯔꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯀꯥ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ? ꯂꯩꯀꯣꯜꯗ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯗꯦꯕꯔꯥꯖꯅ ꯍꯪꯂꯤ꯫ ꯌꯥꯅꯤ, ꯍꯦꯛꯇ ꯍꯪꯕꯤꯌꯨ꯫ ꯍꯣꯝꯁꯤꯗ ꯃꯥꯗꯔ ꯑꯣꯏꯅ ꯂꯩꯕ ꯃꯦꯙꯥꯗꯨꯕꯨ? ꯏꯕꯨꯡꯉꯣ, ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯨ, ꯑꯉꯥꯡꯁꯤꯡꯒ ꯑꯗꯨꯝ ꯂꯩꯔꯝꯂꯅꯤ꯫ ꯗꯦꯕꯔꯥꯖꯀ ꯂꯥꯡꯂꯦꯟꯒ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯂꯤ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯃꯦꯙꯥꯅ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯎꯕꯗ ꯃꯦꯙꯥ ꯏꯉꯛꯉꯛꯏ꯫ ꯑꯍꯩꯃꯥ, ꯂꯥꯡꯂꯦꯟ, ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ? ꯑꯩ ꯏꯅꯦꯒ ꯎꯅꯕ ꯂꯥꯛꯂꯤꯅꯦ꯫ ꯏꯍꯦ, ꯀꯞꯀꯅꯨꯁꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯁꯤꯕꯣ? ꯀꯞꯅ ꯀꯞꯅ ꯋꯥꯔꯤ ꯂꯤꯔꯤ ꯂꯥꯡꯂꯦꯟ꯫ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯨ ꯏꯅꯦ, ꯑꯩ ꯏꯆꯥ ꯎꯅꯤꯡꯉꯦ꯫ ꯃꯦꯙꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯂꯥꯡꯂꯦꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯆꯤꯟꯕꯥꯜꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯉꯥꯡꯗꯨ ꯅꯪꯒꯤ ꯅꯆꯥꯅꯦ ꯍꯥꯏꯕ? ꯃꯥꯅꯤ ꯏꯅꯦ, ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯏꯆꯥꯅꯦ꯫ ꯑꯩ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯄꯅꯦ꯫ ꯃꯃꯥꯏꯒꯤ ꯏꯐꯝꯗ ꯏꯅꯦꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯁꯦꯟꯅꯕꯤꯌꯣ꯫ ꯏꯅꯦꯒꯤ ꯏꯕꯦꯝꯃ, ꯏꯅꯦꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ?
ꯑꯥꯁ꯭ꯔꯝꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯕꯛ ꯐꯕ ꯑꯃꯠꯇ ꯅꯠꯇꯤꯌꯦ꯫ ꯅꯪꯒꯤ ꯅꯆꯥꯅꯦ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯋꯥꯈꯜ ꯈꯔ ꯈꯟꯊꯔꯝꯒꯗꯕꯅꯤ꯫ ꯁꯪꯁꯥꯔꯗ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯆꯥ ꯌꯥꯎꯗꯅ ꯍꯤꯡꯕꯗ ꯑꯋꯥꯕ ꯑꯣꯏꯕꯒꯨꯝ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕ ꯑꯥꯁ꯭ꯔꯝꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯗꯕꯨ ꯏꯈꯧ ꯂꯥꯡꯂꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯠꯄꯗꯨ ꯀꯣꯛꯂꯒ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯐꯪꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯅꯕ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯕ ꯃꯃꯥ ꯃꯄꯥ ꯑꯃꯒꯤ ꯈꯨꯠꯇ ꯅꯪꯒꯤ ꯅꯆꯥꯗꯣ ꯁꯤꯟꯅꯈ꯭ꯔꯦꯅꯦ ꯏꯅꯦꯒꯤ ꯏꯕꯦꯝꯃ꯫ ꯃꯦꯙꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯇꯨꯡ ꯍꯟꯗꯅ ꯆꯠꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯩ ꯇꯨꯒꯤ ꯇꯧꯏ ꯗꯦꯕꯔꯥꯖꯅ ꯂꯥꯡꯂꯦꯟꯕꯨ ꯉꯛꯏ꯫ ꯂꯥꯡꯂꯦꯟ ꯗꯦꯕꯔꯥꯖꯇ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯈꯥꯡꯕ ꯉꯝꯂꯛꯇꯕꯩ ꯃꯈꯥꯗ ꯈꯨꯔꯨ ꯀꯨꯜꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯏꯃꯥꯒꯤ ꯁꯅꯥꯊꯣꯏ, ꯏꯆꯥꯕꯨ ꯊꯤꯕꯗ ꯏꯃꯥ ꯋꯥꯔꯦ꯫ ꯏꯃꯥ, ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯦ ꯏꯁꯣꯔ, ꯀꯔꯤ ꯀꯔꯝꯕ ꯂꯤꯂꯥꯅꯣ ꯑꯩꯒꯤ ꯏꯐꯝꯗ ꯁꯥꯟꯅꯕꯤꯔꯤꯕꯁꯤꯕꯣ? ꯑꯋꯥꯕꯗ ꯑꯋꯥꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯑꯣꯠꯄ ꯄꯦꯟꯗ꯭ꯔꯤꯕꯣ? ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯣ ꯏꯃꯥꯅ ꯎꯅꯤꯡꯕꯗ ꯉꯥꯎꯔꯤꯅꯦ꯫ ꯏꯅꯦꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯏꯅꯦꯒꯤ ꯏꯕꯦꯝꯃ, ꯏꯅꯦꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯒꯤ ꯅꯆꯥꯕꯨ ꯐꯪꯅꯕ ꯊꯤꯁꯤ꯫ ꯃꯃꯥ ꯃꯄꯥꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯏꯅꯦꯅ ꯈꯪꯉꯤ꯫ ꯂꯥꯡꯂꯦꯟ ꯐꯝꯂꯒ ꯀꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯏꯅꯦ, ꯑꯩ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ꯫ ꯏꯅꯦꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯁꯤ ꯏꯅꯦ꯫ ꯉꯁꯤꯗꯤ ꯊꯦꯡꯂꯅꯤ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯂꯁꯤ꯫ ꯄꯨꯡ 1:30ꯒꯤ ꯂꯝꯕꯤꯅꯤ, ꯅꯜꯕꯔꯤꯗꯅꯤ꯫ ꯉꯁꯤꯗꯤ ꯅꯣꯏ ꯑꯅꯤꯁꯨ ꯁꯤꯗ ꯂꯩꯔꯣ꯫ ꯏꯅꯦ, ꯃꯈꯣꯏ ꯁꯣꯏꯗꯅꯗꯤ ꯂꯩꯔꯝꯒꯅꯤꯀꯣ? ꯄꯩꯁꯥ パイバ ꯏꯁꯇꯟꯗ ꯂꯩꯈ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤ, ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ꯫ ꯅꯪ ꯀꯩꯝꯇ ꯅꯨꯡꯁꯥ ꯊꯤꯒꯅꯨ꯫ ꯏꯅꯦꯒꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ꯫ ꯂꯥꯡꯂꯦꯟ, ꯏꯅꯦꯅ ꯍꯥꯏꯁꯤꯅꯤ ꯍꯌꯦꯡ ꯆꯠꯂꯁꯤ ꯍꯥꯏꯅ꯫ ꯀꯞꯄꯗꯨ ꯇꯣꯛꯂꯣ, ꯅꯪ ꯅꯀꯣꯛꯇꯣ ꯌꯥꯔꯔꯣꯏ꯫ ꯂꯝ ꯍꯦꯜꯂꯗꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯦ ꯁꯤꯟꯊꯔꯛꯂꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯗꯗ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ, ꯃꯦꯙꯥꯒ ꯂꯣꯏꯅꯅ ꯗꯦꯕꯔꯥꯖ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯅꯜꯕꯔꯤ ꯌꯧꯔꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯆꯥ ꯂꯧꯈꯤꯕ ꯃꯦꯙꯥꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨ ꯊꯤꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯕ ꯑꯦꯗ꯭ꯔꯦꯁꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯤꯒꯤ ꯌꯨꯝꯁꯤ ꯑꯣꯏꯅꯤ꯫ ꯏꯅꯦ, ꯑꯗꯨꯗꯤ ꯆꯪꯂꯁꯦ꯫ ꯑꯩ ꯏꯆꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ꯫ ꯍꯣꯏ, ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯗꯦꯕꯔꯥꯖ, ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯦꯙꯥ ꯆꯪꯂꯛꯂꯤ꯫ ꯗꯣꯔꯕꯦꯜꯗꯨ ꯈꯤꯡꯂꯒ ꯃꯤ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯦ, ꯍꯟꯅꯨꯕꯤ ꯑꯃ ꯆꯩꯁꯨ ꯄꯥꯏꯔꯒ ꯊꯣꯔꯛꯂꯤ꯫ ꯀꯅꯥ? ꯌꯨꯝꯁꯤꯕꯨ ꯁꯪꯀꯔꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯀꯅꯥ ꯀꯔꯝꯕ ꯁꯪꯀꯔꯅꯣ ꯏꯕꯦꯝꯃ? ꯁꯪꯀꯔ ꯃꯍꯥꯗꯦꯕꯟ꯫ ꯁ꯭ꯋꯥꯏꯗꯗꯤ ꯁꯪꯀꯔ ꯃꯍꯥꯗꯦꯕꯟ ꯀꯧꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦꯅꯦ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯁꯤ ꯍꯥꯏꯔꯒ ꯕꯦꯛ ꯃꯅꯨꯡꯗꯒꯤ ꯄꯥꯁꯄꯣꯔꯠꯀꯤ ꯐꯣꯇꯣ ꯑꯅꯤ ꯄꯨꯊꯣꯔꯛꯂꯒ, ꯁꯤ ꯈꯪꯕꯤꯗꯕ꯭ꯔꯥ ꯏꯃꯥ? ꯅꯨꯄꯥꯁꯤꯅ ꯁꯪꯀꯔ ꯃꯍꯥꯗꯦꯕꯟ, ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯎꯠꯂꯤꯕ ꯃꯇꯩ ꯃꯅꯥꯎꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯎꯔꯤꯕ꯫ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯅꯠꯇꯦꯅꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯀꯔꯥꯏꯗꯅꯣ ꯏꯆꯥꯅ ꯂꯩꯔꯤꯕ? ꯐꯠꯇꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯅꯦ꯫ ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯅꯤꯌꯦ꯫ ꯇꯣꯛꯂꯣ ꯏꯕꯦꯝꯃ, ꯏꯅꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯁꯅꯥꯊꯣꯏ, ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯏꯆꯥꯒ ꯀꯥꯏꯅꯕ ꯇꯥꯔꯕ꯭ꯔꯅꯦ? ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯎꯗꯅ ꯏꯃꯥꯕꯨ ꯀꯔꯝꯅ ꯂꯦꯜꯂꯁꯤꯒꯦ? ꯅꯪꯅ ꯑꯁꯣꯏ ꯑꯒꯝ ꯌꯥꯎꯗꯅ ꯍꯤꯡꯂꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ
Nang na higit chawar ba matamda? Imagi ko guliraw ko. Langlen, kopla no se. Bum na mag nang kilay mo tatam laban eh. Pelam na di. Isor mahakso. Basta tatong na babaang nasin ba di? Imay siya ba di? Nung sira ba ipuray ba? Tokay tahali ba? Pakoy ba di? Ay na liyam na kaktaray. Sentari ba bilugi pirang se? Liyam na mangloy. Pakoy so, baca na pipok pa di. Masada tulak ini. Batam doon na inadjaki ba may jak to? Kang boy sa do. Mapok si mag. Ay na magkwagi mapam tadi. Jangjak raroy. Si hai na mapida sa satay to i. Medhada monjilaga. Ine, chala se. Langlengi matawdo, medha nungay tanayang lai. Nungay ba asa amagaloy na machabu uzarani, masabu fangjarani khana, hozai may kay panglubado, ningkam daba amagaloy na Langlen, amadi Devras, infang may kay panglakli. Matamdi adu manghawki, nung sirabi, mawagtoki machana, mafam kangkidrabada, karamba mama oibina, nok na kena, harang na libang amgani. Manglangi asana, taibang oidabagum, kallubawa kang na oithokdrabada, ningamdabagi, ningamdabangagtani. Miklugi pirang sukangdri, machi masida umlaga layjabana, Langlengi, matawdang oirakli. Purnima na Langlenbu, machaningol daw na luwina kanjay. Imang mang na laybaduda, karada oiso haraw dyan na banghayduna, TV tharaga Langlenbu yenghali. TV na Langlenbu yenglibra, Langlen na TV yenglibra, waptade. Safaduda, juwa metlaga, imang mang na famlingay, Devras kinaitong poksaba machano pa, Daniel na, berbabsan silaglaga, Langlen da, mamahay na kawri. Mama! Langlen ngak na, mamayli thurai. Nugsira ba, Daniel, nokmi tawraga, mamit machado na, tagup tawdo na, Langlen da yenglaga layrami. Kari kaluramano kangde Langlen na, Daniel bu mathanung da, chit na konseli. Langlen ki, mitki pirangsu, sintarak palipti. Mathanung dagi Daniel bu, haifet lagtok laga, ngaray bagtasu, nushina chupi. Avunga, nangbu chakcharaba. Daniel, masin masaduga, marolo lai. Chadriye, mamane enbiyo. Macha kay na krabi Langlen, kanghawde, Daniel bu macha magni kana nushikiba. Daniel gi, khoithum laba kontokta, mama hairak paduda, Langlen gi awaba, nungay tabapum na makoki. Nungsina, Daniel bu pamlaga, kisanda changlakli. Ima, abungo se chakla me hai. Hauzikta chaw hai ba yadabani ne. Aina inbiyo hai. Kadar diba. Adu da kothok laga laiduna ne, chaw hai ba yadadana jengkhrini. Adu inbiro. Asam na Langlen na Daniel bu chak ilingay, Devras tu office halak kisanda changlakami. Langlen na Daniel bu machadaw na luna khalaga, chawfaw inbibadu uraga, Devras mabuni nuksizay. Daniel gini haibada, awat pa amata layti. Supnadagi, mama ibimagi minungsinatana. Langlen da, machano pa Daniel na, mama amagum na oinazaba matawdu uraga, Devras, mapisintana, ngihag inglamlaga, kaadudagi thoki. Mama ibimapurnimastu, machano pa Devras ki maongdu uhoraga, mitlu pirang sinthauri. Asumna, naumanaw mahawki, Daniel gi matawna, Langlen, awabo khalsingdo, naumanaw magi, khara kauthokjarai. Daniel bu, machadawna, luina khanjarami. Sunday namitni, Daniel gi sakrida, Langlen, Devras amadi Daniel, Indira Park lakli. Langlen na, Daniel pamnaga, kaardagi kumtharakli, Devras tu, Chinglem na nakangdagi kumtharakli. Anak pada layba dukan amada, pot layramba James na, karomdagi no khangawde. Langlen na, anggang ama pamlaga, nupa amaga Indira Park sangkibadu hek uhori. James tapli, Langlen koy gi matungda ini. Daniel ga Langlen ga na, mama macha amagum, harang na sanazabadu uraga,
ꯖꯦꯝꯁꯀꯤ ꯊꯃꯣꯏꯗ ꯇꯥꯖꯤꯟꯅ ꯊꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯣ ꯈꯪꯍꯧꯗꯦ ꯆꯤꯟꯊꯔꯛꯄ꯫ ꯋꯥꯈꯜꯗꯨꯅ ꯈꯜꯂꯤ, ꯗꯗꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪꯅ ꯑꯗꯨꯝꯅ ꯍꯣꯡꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯗꯗꯥ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯑꯩꯅ ꯎꯔꯤꯕꯁꯤꯡꯁꯦ ꯇꯥꯏꯕꯪꯗꯔꯥ? ꯃꯪꯂꯥꯜ ꯑꯣꯏꯔꯝꯂꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪꯒꯤ ꯈꯣꯡꯆꯠꯇ ꯅꯪꯁꯨ ꯌꯥꯎꯈ꯭ꯔꯕꯀꯣ? ꯑꯩꯒꯤ ꯏꯆꯥꯗꯤ ꯀꯗꯥꯏ? ꯑꯩ ꯏꯆꯥꯕꯨ ꯊꯤꯒꯠꯇꯕ ꯌꯥꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟ, ꯗꯥꯅꯤꯌꯦꯜ ꯑꯃꯗꯤ ꯗꯦꯕꯔꯥꯖ ꯍꯜꯂꯛꯂꯤ꯫ ꯖꯦꯝꯁꯇꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯏꯟꯅꯔꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯕꯒ ꯗꯦꯕꯔꯥꯖꯇꯤ ꯒꯥꯔꯤ ꯊꯧꯖꯤꯟꯈ꯭ꯔꯤ꯫ ꯂꯥꯞꯅ ꯏꯟꯅꯔꯛꯂꯤꯕ ꯖꯦꯝꯁꯅ ꯗꯦꯕꯔꯥꯖꯀꯤ ꯌꯨꯝꯗꯤ ꯈꯪꯍꯧꯔꯝꯃꯤ꯫ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯖꯦꯝꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯏ꯫ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯂꯨꯝꯕꯒꯨꯝ ꯖꯦꯝꯁꯅ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯇꯤꯒꯤ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯛ ꯆꯠꯅꯈꯤꯕ ꯗꯦꯕꯔꯥꯖꯀ ꯁꯦꯝꯒꯅ ꯈꯪꯗ꯭ꯔꯁꯨ ꯄꯨꯔꯅꯤꯃꯥꯅꯗꯤ ꯈꯪꯂꯝꯃꯤ꯫ ꯅꯠꯇꯦ, ꯌꯨꯝꯁꯤꯗ ꯀꯔꯝꯕ ꯂꯩꯁꯥꯕꯤ ꯂꯩ ꯍꯥꯏꯅ ꯈꯟꯕꯖꯥꯠꯅꯣ ꯅꯨꯡꯇꯤꯒꯤ ꯁ꯭ꯋꯥꯏꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯁꯤꯕꯣ? ꯀꯅꯥꯅꯣ ꯏꯃꯥ? ꯃꯁꯛ ꯃꯇꯧꯗꯤ ꯐꯅ ꯅꯨꯡꯁꯤꯔꯤ, ꯈꯔ ꯂꯤꯡꯕ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯃꯥꯜꯂꯤ꯫ ꯅꯨꯡꯇꯤꯒꯤꯅꯤ ꯑꯩꯅ ꯁꯥꯠ ꯃꯊꯛꯇꯒꯤ ꯎꯔꯤꯁꯤ꯫ ꯑꯩꯈꯣꯏ ꯒꯦꯠ ꯃꯄꯥꯁꯤꯗ ꯒꯥꯔꯤ ꯑꯗꯨꯝ ꯈꯥꯝꯂꯕ꯫ ꯂꯥꯡꯂꯦꯟ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯗꯦ, ꯌꯦꯟꯁꯥꯡꯗꯨ ꯁꯦꯝꯂꯒ ꯑꯗꯨꯝ ꯂꯩ꯫ ꯁꯣꯝꯗꯅ ꯔꯥꯁꯤꯅ, ꯂꯣꯏꯔꯦ, ꯑꯩꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯖꯔꯦ꯫ ꯄꯥꯔꯇꯤ ꯆꯠꯂꯨꯁꯣ ꯍꯥꯏꯅ ꯊꯥꯔꯨꯕꯕꯨ ꯅꯕꯨꯛ ꯀꯪꯂꯒ ꯍꯜꯂꯛꯄ꯫ ꯅꯄꯥ ꯈꯪꯗ꯭ꯔꯤꯉꯩ ꯅꯨꯄꯥꯗꯣ ꯀꯧꯔꯒꯅꯦ ꯌꯥꯝ ꯊꯨꯅ ꯆꯦꯟꯈꯣ꯫ ꯃꯃꯥ, ꯃꯥꯒꯤ ꯐꯣꯟ ꯑꯣꯐ ꯂꯩꯌꯦ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯁꯤꯡꯈꯤꯕꯗꯥꯏꯅꯦ꯫ ꯅꯪꯅ ꯀꯔꯝꯕ ꯑꯦꯟꯖꯜꯗꯅꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯄꯪꯊꯔꯨꯔꯤꯕꯁꯤꯕꯣ? ꯃꯧ ꯑꯠꯋꯩꯗꯤ ꯐꯥꯔꯁ ꯇꯥꯈꯤꯕꯅꯤꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯇꯣꯛꯑꯣ ꯌꯥꯔꯦ ꯃꯃꯥ, ꯑꯩꯕꯨ ꯍꯟꯖꯤꯟꯅ ꯏꯀꯥꯏꯕ ꯄꯤꯔꯅꯨꯋꯣ꯫ ꯉꯁꯤꯗꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯅꯨꯄꯤꯅ ꯍꯩꯁꯤꯡꯕ ꯍꯦꯜꯂꯗꯤ ꯈꯧꯖꯦꯡꯗ ꯊꯨꯏ ꯍꯥꯏꯕꯗꯣ